Year amasung gangai asise taminabni aise gari thodore lisang kong hele mayambo Happy New Year haningi haidi chahi anuba lakpada akoigi nungai yaifana ko ana ayek yaudana Malaybak Manipur da laiminariba ichininaw ipaicha ima iben mayam akoigi tangdu laitana leiba oirasanu haina hainingi aise Khonthoujam chatline Khonthoujam mamang lekhaida akoigi gangai state level 2026 ki aduna horen mafamdo yawdo muk mayam yengminarasi